ꯂꯥꯡꯂꯦꯟꯅ ꯃꯃꯥ ꯗꯗꯥꯗꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯉꯥꯛꯇ ꯆꯠꯄꯤꯔꯨꯁꯦ ꯊꯧꯕꯅ ꯏꯃꯧꯅ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯨꯕ ꯇꯥꯔꯦꯗꯅ ꯏꯆꯥꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯀꯔꯝꯕ ꯇꯧꯔꯝꯒꯗꯕꯅꯣ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ ꯏꯆꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯕꯅꯤ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯔꯝꯕꯅꯤ ꯏꯃꯧꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯉꯥꯛꯅ ꯁꯪꯅ ꯌꯥꯔꯝꯗꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯌꯥꯈ꯭ꯔꯦꯗꯅ ꯂꯥꯡꯂꯦꯟꯅ ꯑꯗꯨ ꯏꯃꯥ ꯍꯌꯦꯡꯁꯨ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦ ꯊꯧꯕꯅ ꯍꯣꯏ ꯍꯣꯏ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯕꯕꯥ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯗꯗꯥ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯅꯤꯌꯦ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯗꯗꯥ ꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯁꯨꯅꯤꯇꯥꯅꯤ ꯊꯧꯕ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯉꯥꯜꯁꯨ ꯊꯣꯔꯛꯏ ꯔꯣꯁꯟꯒ ꯁꯨꯅꯤꯜꯒꯁꯨ ꯌꯥꯎꯔꯛꯏ ꯃꯉꯥꯜꯅ ꯏꯃꯥ ꯁꯨꯅꯤꯇꯥꯅ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯦ ꯋꯥꯕ꯭ꯔꯣ ꯋꯥꯗꯦꯗ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯥꯡꯂꯦꯟ ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯁꯨꯅꯤꯇꯥꯅ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯛꯅ ꯆꯪꯁꯤꯜꯂꯛꯀꯅꯣ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅꯦꯕ ꯊꯧꯕꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯕ ꯍꯧꯔꯕ ꯔꯣꯁꯟꯅ ꯄꯥꯕꯨꯡ ꯂꯣꯏ ꯂꯣꯏꯔꯦꯗ ꯄꯥꯕꯁꯦ ꯊꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯁꯨꯅꯤꯜꯅ ꯑꯦꯛꯖꯥꯝꯒꯁꯦ ꯊꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯁꯠ ꯁꯠ ꯊꯥꯗꯣꯛꯅꯤꯡꯉꯕꯅꯤ ꯂꯥꯡꯂꯦꯟꯅ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯅꯣꯏꯍꯨꯝꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯋꯥꯈꯜ ꯈꯟꯕ ꯁꯥꯟꯅꯔ ꯂꯩꯔꯕꯣ ꯃꯉꯥꯜꯅ ꯄꯥꯏꯗ ꯌꯥꯝ ꯀꯟꯅ ꯄꯥꯈ꯭ꯔꯖꯥꯠꯅꯤ ꯁꯨꯝ ꯑꯦꯛꯖꯥꯝ ꯂꯩꯕꯁꯦ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯒꯗꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕ ꯃꯥꯔꯛ ꯋꯥꯡꯗ꯭ꯔꯕ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯗꯝꯅꯤ ꯔꯣꯁꯟꯅ ꯆꯦꯂꯥꯡꯂꯦꯟ ꯑꯗꯨꯗꯤ ꯈꯪꯗꯦ ꯆꯦꯡꯕ ꯑꯣꯖꯥꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤ ꯁꯨꯅꯤꯜꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯐꯝ ꯊꯣꯛꯄ ꯄꯥꯔ ꯂꯣꯏꯔꯦ ꯁꯨꯅꯤꯇꯥꯅ ꯃꯆꯤꯟꯁꯤꯡꯁꯦ ꯑꯗꯨꯝ ꯈꯨꯝꯗꯨꯒꯤ ꯉꯥꯏ ꯂꯩꯔꯕꯅꯦꯕ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯀꯨꯏꯔꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯗꯧꯅꯤ ꯊꯧꯕꯅ ꯕꯕꯥꯅ ꯍꯥꯏꯒꯗꯕ ꯑꯃꯨꯅꯦ ꯀꯟꯅ ꯍꯣꯠꯅꯧ ꯅꯈꯣꯏ ꯑꯍꯨꯝꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯉꯥꯎꯁꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕꯁꯨ ꯇꯧꯒꯅꯨ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯃꯉꯥꯜꯅ ꯕꯕꯥ ꯅꯃꯧ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯒꯤ ꯇꯥꯏꯞꯇ ꯂꯥꯡꯂꯦꯟꯅ ꯉꯥꯎꯁꯤꯟꯅꯗꯦ ꯉꯥꯎꯁꯤꯟꯅꯗꯦ ꯈꯔ ꯉꯥꯡꯕ ꯁꯛꯄꯗ ꯗꯞ ꯇꯧꯕ ꯈꯔ ꯍꯩꯕꯒꯤ ꯋꯥꯅꯤ ꯃꯇꯝꯗꯤ ꯁꯨꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯉꯥꯜ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯦ ꯃꯉꯥꯜ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯂꯝꯗꯥꯏꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯣ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯑꯩꯕꯨ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯍꯟꯕꯤꯌꯨ ꯐꯦꯜꯗꯗꯤ ꯑꯣꯏꯍꯟꯕꯤꯅꯨꯀꯣ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯁꯣꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯀꯥꯏꯅꯕ ꯇꯥꯔꯤꯕ ꯔꯣꯁꯟꯒ ꯁꯨꯅꯤꯜꯒꯁꯨ ꯃꯉꯥꯜꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯂꯩ ꯃꯉꯥꯜꯅ ꯆꯠꯂꯁꯤꯔꯣ ꯔꯣꯁꯟꯅ ꯅꯪꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯗꯣ ꯏꯇꯨꯒ ꯀꯥꯏꯅꯍꯟꯕꯤꯅꯨ ꯀꯥꯏꯅ ꯈꯣꯏꯔꯝꯃꯤꯔꯕ ꯃꯉꯥꯜꯅ ꯈꯪꯉꯦ ꯅꯪꯅ ꯈꯪꯗꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯔꯣꯁꯟꯅ ꯈꯔ ꯇꯧꯔꯛꯀꯅꯤꯌꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯃꯤ ꯁꯨꯅꯤꯜꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒꯤꯅꯤ ꯃꯉꯥꯜꯅ ꯌꯥꯔꯦꯁꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯦꯛꯖꯥꯝ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯈꯔꯁꯨ ꯐꯥꯎꯏ ꯑꯦꯛꯖꯥꯝ ꯍꯧꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯐꯖꯅꯗꯤ ꯏꯔꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯑꯣꯖꯥꯗꯨꯁꯨ ꯈꯔ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯁꯦꯟꯅꯔꯒ ꯂꯩ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯉꯥꯜꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯃꯃꯧ ꯃꯤꯅꯣꯛ ꯇꯧꯔꯒ ꯊꯣꯔꯛꯂꯤ ꯃꯉꯥꯜꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯊꯤ ꯂꯥꯏ ꯂꯩꯔꯝꯗ꯭ꯔꯣ ꯔꯣꯁꯟꯅ ꯍꯥꯏꯒꯨꯝꯗꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯀꯣꯏꯁꯟ ꯁꯦꯠꯇꯔ ꯒꯨꯗ ꯍꯥꯏꯁꯤꯅꯤ ꯁꯨꯅꯤꯜꯅ ꯏꯕꯣ ꯑꯣꯖꯥꯅꯦꯅ ꯅꯣꯠ ꯑꯝꯇ ꯇꯧꯒꯦꯅ ꯇꯧꯕꯁꯦ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯑꯃꯗ ꯍꯨꯏꯅ ꯁꯦꯟꯅꯕꯗꯣ ꯑꯗꯨꯒ ꯆꯞ ꯍꯦ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯌꯦꯕ ꯃꯉꯥꯜꯅ ꯑꯗꯨꯗꯤꯅꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯏꯕꯣ ꯑꯩꯁꯨꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯣꯖꯥꯁꯤ ꯐ꯭ꯔꯤ ꯈꯔꯁꯨ ꯊꯥꯕꯤꯔꯗꯤ ꯐꯗꯧꯕ ꯐ꯭ꯔꯤ ꯊꯥꯕꯗ ꯃꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ
ꯔꯣꯁꯟꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯠꯇꯣꯛꯑꯁꯤꯟꯕꯅꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯣꯠ ꯇꯧꯕꯒꯁꯦ ꯈꯨꯠꯇ ꯃꯅꯤ ꯃꯨꯛꯇꯥ ꯄꯥꯏꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯤꯅ ꯎꯈꯤꯒꯗ꯭ꯔꯅ ꯄꯥꯈꯠꯄꯗꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯩꯗ ꯁꯨꯅꯤꯜꯅ ꯑꯗꯨꯗꯩ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯑꯣꯖꯥ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗꯨꯗ ꯀꯥꯎꯟꯁꯤꯜ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨꯅꯤꯌꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯃꯗꯨꯒꯤ ꯌꯨꯅꯤꯌꯟꯁꯤꯡꯗꯣ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯇꯦꯕ ꯃꯃꯤꯠꯇꯣ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯛꯀꯅꯦꯕ ꯑꯦꯛꯖꯥꯝ ꯏꯕ ꯈꯪꯗꯦꯕ ꯃꯣꯏ ꯂꯥꯛꯄꯁꯦ ꯃꯉꯥꯜꯅ ꯍꯥꯏꯗꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯏꯕ ꯉꯝꯖꯗꯦꯕ ꯃꯈꯨꯠꯀꯗꯣ ꯇꯨꯡꯗ ꯄꯨꯟꯕꯒꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯔꯣꯁꯟꯅ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯌꯨꯅꯤꯌꯟ ꯀꯥꯡꯕꯨ ꯑꯃꯨꯛ ꯇꯥ ꯂꯩꯔꯝꯗꯅ ꯁꯨꯅꯤꯜꯅ ꯍꯥꯏꯒꯨꯝꯗꯅ ꯇꯣꯛꯎꯔꯁꯤ ꯃꯉꯥꯜꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯠ 9 ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯕꯣꯔꯗꯤꯡꯗꯒꯤ ꯊꯣꯔꯛꯂꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯃꯉꯥꯜꯒꯤ ꯃꯐꯝꯗꯗꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯂꯥꯡꯂꯦꯟꯗꯁꯨ ꯂꯩꯇꯦ ꯃꯉꯥꯜ ꯊꯃꯣꯏꯗ ꯑꯗꯨꯝ ꯆꯥꯛꯂꯒ ꯂꯩꯔꯦ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯋꯥꯔꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯁꯥꯟꯅꯗꯦ ꯂꯥꯡꯂꯦꯟꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯃꯉꯥꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯗ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯤ ꯂꯥꯡꯂꯦꯟ ꯃꯉꯥꯜꯗ ꯀꯣꯜꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯈꯪꯉꯤ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯃꯉꯥꯜꯗ ꯌꯦꯡꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯥꯛꯈꯨꯝꯁꯤꯗ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯉꯝꯃꯔꯣꯏ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯁꯥ ꯁꯣꯜꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯗꯣ ꯊꯥꯗꯣꯛꯁꯦ ꯂꯥꯡꯂꯦꯟ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯌꯥꯝꯇ ꯊꯥꯗꯣꯛꯁꯦ ꯑꯩꯗꯤ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯐꯩ ꯐꯩ ꯏꯃꯥ ꯏꯃꯥ ꯀꯩꯅꯣ ꯂꯥꯎꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯁꯦ ꯏꯃꯥꯏ ꯃꯃꯥꯡꯗ ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯊꯥꯗꯣꯛꯄ ꯇꯜꯂꯤꯃꯦ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯃꯉꯥꯜ ꯀꯣꯜꯂꯝꯕꯗꯨ ꯐꯠ ꯊꯥꯗꯣꯔꯛꯂꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯕꯦꯠ ꯅꯨꯄꯤ ꯑꯣꯜꯂꯦ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯣꯟꯅꯤꯡꯈꯣꯕ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯂꯛꯄ ꯌꯥꯔꯣꯏꯀꯣ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯔꯣꯃꯥꯟꯁ ꯑꯃꯨꯛ ꯍꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯁꯨꯝ ꯆꯥꯛꯍꯜꯂꯒ ꯂꯩꯍꯟꯅꯨꯀꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯉꯥꯡ ꯅꯤꯡꯉꯝꯕꯅ ꯀꯧꯔꯤꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯑꯉꯥꯡ ꯐꯨꯕꯤ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯆꯠꯁꯤꯟꯁꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯉꯥꯡ ꯐꯨꯕꯤ ꯀꯥꯏꯅ ꯑꯩꯅ ꯀꯥꯏꯗ ꯐꯨꯈ꯭ꯔꯒꯦ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯩꯁꯦ ꯂꯥꯝꯅ ꯏꯟꯊꯣꯛꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯗꯨ ꯇꯧꯅꯨꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯅꯪꯕꯨ ꯀꯩꯁꯨ ꯂꯥꯝꯅ ꯏꯟꯊꯣꯛꯑꯒ ꯊꯝꯗꯤꯌꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯀꯩꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯗꯣꯏꯕ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯇꯧꯒꯦꯕ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯅꯪꯅꯁꯨ ꯈꯪꯉꯝꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯅꯪꯁꯦ ꯏꯄꯨꯔꯣꯏꯕ ꯅꯠꯇꯦꯅ ꯍꯥꯏꯈꯤꯕꯒ ꯂꯩꯕ꯭ꯔꯕ ꯅꯪ ꯅꯄꯨꯔꯣꯏꯕ ꯑꯃꯗ ꯀꯧꯕ ꯃꯤꯡꯁꯦ ꯀꯩꯅꯣꯕ ꯅꯪ ꯀꯧꯔꯤꯁꯦ ꯅꯪ ꯍꯥꯏꯔꯤꯁꯤꯅ ꯂꯣꯏꯔꯝꯕ꯭ꯔꯕ ꯑꯗꯨꯗꯤ ꯃꯉꯥꯜ ꯀꯧꯔꯒꯦ ꯐꯖꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯝ ꯇꯧꯒꯦ ꯁꯥꯔ ꯃꯉꯥꯜ ꯀꯧꯔꯒꯦ ꯌꯥꯔꯕꯣ ꯄꯛꯁꯦ ꯌꯥꯝ ꯄꯛꯆꯩ ꯑꯗꯨꯗꯤ ꯃꯤ ꯁꯨꯝ ꯃꯥꯟꯅꯕ ꯀꯧꯈꯤꯕꯅꯤ ꯑꯩꯈꯣই ꯃꯁꯦꯟꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯣ ꯀꯣꯠꯂꯒ ꯄꯨꯊꯣꯔꯛꯑꯅꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯁꯤꯕ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯄꯜꯂꯛꯄꯗ ꯁꯥꯎꯅꯤꯡꯉꯛꯄ꯭ꯔꯥ ꯊꯃꯣꯏꯗꯨꯗ ꯄꯥꯟꯕ꯭ꯔꯣ ꯕꯣꯁ ꯑꯣꯏꯅ ꯀꯧꯔꯛꯎꯔꯣ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯅꯨ ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ ꯌꯥꯝ ꯀꯣꯠꯆꯤ ꯀꯣꯠꯂꯒ ꯉꯥꯡꯕ꯭ꯔꯥꯕꯨ ꯅꯪ ꯀꯩꯗꯧꯒꯦꯕ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯣ ꯁꯦ ꯐꯨꯔꯣꯁꯦ ꯍꯦꯛ ꯐꯨꯔꯛꯄꯗꯅꯦ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯑ ꯌꯦꯡꯉꯨ ꯑꯝꯇ ꯊꯣꯛꯑꯁꯦ ꯏꯃꯥ ꯍꯣꯔꯦ ꯌꯥꯝ ꯐꯖꯗꯦꯕ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯂꯩꯍꯟꯅꯤꯡꯗ꯭ꯔꯁꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯂꯩꯅꯤꯡꯗꯦ ꯅꯪꯒꯤ ꯈꯟꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯅꯤ ꯋꯥ ꯉꯥꯡꯕꯁꯦ ꯑꯗꯨꯝ ꯍꯩꯔꯤꯅꯦ ꯏꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛ ꯌꯥꯗꯕ ꯎꯗ ꯐꯛꯅ ꯅꯞꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯞꯄꯒ ꯂꯩꯕ ꯅꯪꯅꯁꯨ ꯌꯥꯝ ꯆꯠꯂꯅꯤ ꯃꯉꯥꯜ ꯔꯣꯁꯟ ꯁꯨꯅꯤꯜ ꯃꯈꯣꯏ ꯊꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯂꯝꯄꯥꯛꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯔꯣꯁꯟꯅ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯅꯨꯄꯤꯗꯨꯅ ꯈꯜꯂꯤꯗꯣ ꯀꯔꯤꯅꯣꯕ ꯃꯥꯁꯨ ꯍꯦꯟꯃꯜꯂꯦꯍꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤꯒ ꯆꯞ ꯍꯦ ꯃꯥꯟꯅꯩ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕ ꯌꯥꯏꯗꯅ ꯃꯥꯕꯨ ꯍꯦꯛ ꯂꯨꯍꯣꯡꯉ ꯂꯧꯔꯤꯕ ꯅꯨꯄꯥꯅꯦꯕ ꯃꯀꯣꯛ ꯑꯃ ꯄꯥꯜꯂꯤꯗꯣ ꯈꯔꯗꯤ ꯈꯟꯕ ꯌꯥꯏꯗꯅ ꯑꯩꯅ ꯇꯧꯅꯤꯀꯣ ꯄꯥꯛ ꯊꯥꯖꯤꯟꯒꯗꯧꯅꯤ ꯃꯉꯥꯜꯅ ꯅꯪꯉꯣꯟꯗ ꯊꯣꯛꯑꯀꯥꯟꯗꯅꯦ ꯈꯪꯒꯅꯤ ꯑꯗꯨꯕꯨꯗꯤ ꯔꯣꯃꯥꯟꯁ ꯇꯧꯒꯦꯅ ꯍꯦꯛꯇ ꯇꯧꯕ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ
ꯅꯝꯐꯨꯗ ꯇꯧꯔꯦ ꯏꯃꯥ ꯍꯦꯛꯇ ꯀꯧꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯃꯥꯅ ꯍꯥꯏꯕ ꯌꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯅꯤꯜꯅ ꯅꯪꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯅꯕ ꯇꯧꯕ ꯀꯩꯗꯧꯒꯦ ꯑꯦꯛꯁꯟ ꯇꯧꯁꯤꯜꯂꯣ ꯗꯞ ꯈꯔ ꯇꯧꯁꯤꯜꯂꯣ ꯅꯨꯄꯤꯗꯗꯤꯅꯦ ꯍꯦꯛꯇ ꯁꯥꯎꯖꯤꯟꯒꯗꯧꯅꯤ ꯑꯗ ꯃꯣꯏꯅ ꯊꯦꯝꯒꯗꯧꯅꯤ ꯑꯗꯨꯀꯥꯟꯗꯨꯗ ꯆꯥꯟꯁ ꯂꯧꯒꯗꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯌꯥꯔ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯉꯝ ꯇꯥꯕ ꯃꯉꯥꯜꯅ ꯍꯣ ꯌꯥꯗꯦꯕ ꯁꯥꯎꯔ ꯌꯦꯡꯉꯤ ꯌꯥꯗꯦ ꯀꯞꯄꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯁꯨ ꯌꯥꯗꯦ ꯐꯖꯅ ꯏꯪ ꯇꯞꯅ ꯍꯥꯏ ꯑꯗꯨꯁꯨ ꯌꯥꯗꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯃꯁꯥꯗ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯉꯨꯕꯗꯣ ꯊꯥꯡꯅ ꯌꯥꯟꯁꯤꯜꯂꯛꯄꯒ ꯆꯞ ꯍꯦ ꯃꯥꯟꯅꯩ ꯀꯔꯤꯅꯣꯕ ꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯔꯣꯁꯟꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯄ꯭ꯔꯤꯌꯥ ꯍꯣꯏ ꯕꯦꯝ ꯍꯣꯏ ꯑꯝꯇ ꯍꯥꯏꯍꯜꯂ ꯌꯦꯡꯁꯤꯔꯣ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯔꯗꯤ ꯌꯥꯕꯁꯨ ꯌꯥꯏ ꯅꯪ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯍꯣꯡꯉꯛꯄꯁꯨ ꯌꯥꯏ ꯃꯉꯥꯜꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯁꯣꯅꯣꯅꯤ ꯁꯣꯅꯣꯗ ꯅꯠꯇꯦ ꯐꯣꯟꯑꯣꯁꯨ ꯅꯦꯝꯃꯤ ꯁꯨꯅꯤꯜꯅ ꯑꯗꯨꯗꯤ ꯅꯪꯁꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯌꯥ ꯂꯩꯔꯦ ꯅꯨꯄꯤꯅ ꯉꯝꯕ ꯇꯥꯔꯦ ꯃꯉꯥꯜꯅ ꯑꯝꯇ ꯇꯨꯃꯤ ꯂꯩꯌꯨꯀꯣ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯊꯥ ꯁꯥꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯦꯛꯖꯥꯝꯁꯦ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯦꯁꯨ ꯍꯥꯏꯌꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯔꯣꯁꯟꯅ ꯃꯥꯏꯗꯣ ꯈꯗ꯭ꯔꯛ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔꯝꯅꯤ ꯃꯉꯥꯜꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯚꯥꯏ ꯐꯥꯒꯤ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯇꯧꯒꯜꯂꯦꯕ ꯁꯣꯏꯒꯟꯗꯦꯕ ꯑꯗꯣ ꯑꯩ ꯐꯦꯜ ꯑꯣꯏꯗꯧꯗꯤ ꯃꯥꯟꯗꯦ ꯑꯦꯛꯖꯥꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯥꯔꯝꯃꯤ ꯀꯩꯅꯣ ꯁꯨꯅꯤꯜꯅ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪ ꯈꯔ ꯅꯨꯄꯥ ꯊꯣꯛꯎꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒꯅꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯧ ꯔꯣꯁꯟꯅ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯈꯤꯗꯥꯏ ꯅꯣꯏꯅꯤ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯃꯉꯥꯜꯅ ꯃꯥꯅ ꯄꯥꯝꯕꯗꯣ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯒ ꯈꯪꯉꯅꯤ ꯚꯥꯏ ꯑꯗꯨꯗꯩ ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯇꯧꯔꯅꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯅꯨꯄꯤꯅꯕꯨ ꯂꯝꯍꯦꯟ ꯌꯥꯕ꯭ꯔꯣ ꯍꯦꯛꯇ ꯄꯨꯜꯂꯒ ꯊꯝꯒꯗꯕꯅꯤ ꯁꯨꯅꯤꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯋꯥꯏ ꯂꯦꯞꯄꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯍꯣꯏ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤ ꯊꯧꯕꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯦꯛꯖꯥꯝꯒꯗꯨ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯃꯉꯥꯜꯅ ꯕꯕꯥ ꯁꯕꯖꯦꯛ ꯂꯣꯏ ꯅꯨꯡꯉꯥꯏꯈꯤꯌꯦ ꯁꯨꯅꯤꯇꯥꯅ ꯀꯌꯥꯗꯕꯨ ꯌꯥꯎꯔꯛꯄ ꯉꯝꯗꯣꯏꯅꯣ ꯃꯉꯥꯜꯅ ꯈꯪꯗꯦꯗ ꯏꯃꯥ ꯑꯗꯨꯝ ꯌꯥꯎꯖꯔꯁꯅꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥ ꯀꯩ ꯍꯥꯞꯆꯔꯛꯎꯒꯦ ꯊꯧꯕꯅ ꯑꯩꯒꯤꯗꯤ ꯌꯥꯔꯦꯗ ꯂꯥꯡꯂꯦꯟꯅ ꯏꯃꯥꯒꯤꯗꯤ ꯏꯃꯥꯒꯤꯁꯨ ꯌꯥꯔꯦ ꯏꯕꯨꯡꯉꯣꯒꯤ ꯈꯔ ꯍꯥꯞꯄꯤꯌꯨ ꯑꯩꯒꯤꯁꯨ ꯌꯥꯖꯔꯦ ꯍꯥꯞꯄꯤꯔꯛꯑꯅꯨ ꯂꯥꯡꯂꯦꯟꯅ ꯈꯔ ꯍꯥꯞꯄꯛꯈꯤꯒꯦꯗꯅ ꯃꯉꯥꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯎꯃꯟꯗꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯧꯒꯠꯂꯦ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯁ ꯍꯥꯎꯃꯟꯗꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯃꯥꯏꯁꯦ ꯀꯣꯆꯤ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯅꯥꯛꯆꯦꯠꯇ ꯌꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯂꯥꯡꯂꯦꯟꯁꯨ ꯃꯌꯥꯝꯅ ꯆꯥꯔꯝꯕꯁꯤꯡꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯃꯉꯥꯜ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯕꯦꯕꯥꯔ ꯐꯥꯎꯗꯤ ꯐꯖꯩꯅꯦ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯃꯃꯥꯡꯗꯅ ꯑꯃ ꯑꯩꯒꯤ ꯃꯥꯡꯗꯅ ꯑꯃ ꯐꯖꯅꯕꯨ ꯍꯩꯅ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯉꯛꯇꯕ ꯉꯝꯗꯦꯕꯣ ꯑꯂꯨꯒꯤ ꯃꯊꯦꯜ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯏꯆꯟꯗ ꯆꯟꯅꯩ ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯃꯤꯅꯣꯛ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯃꯥ ꯍꯣꯏ ꯇꯥꯅꯤꯕ ꯅꯨꯡꯅꯕ ꯇꯧꯕꯤꯔꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯨꯄꯥꯅꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ꯭ꯔꯣ ꯈꯔ ꯂꯦꯝꯕ ꯇꯝꯃꯣꯕ ꯍꯥꯟꯅꯗꯤ ꯏꯇꯨ ꯏꯁ ꯒꯨꯗ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯇꯨ ꯏꯁ ꯕꯦꯗ ꯑꯣꯏꯔꯦ ꯌꯥꯝ ꯃꯑꯣꯡ ꯃꯥꯜꯍꯜꯂꯛꯀꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯝꯕ ꯔꯣꯜꯅꯣ ꯑꯃꯨꯛ ꯂꯧꯔꯛꯇꯣꯏꯁꯤꯕꯣ ꯂꯤꯟꯅ ꯆꯤꯛꯂꯝꯗꯥꯏꯒꯤ ꯔꯣꯜ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛꯁꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯇꯨꯝꯕ ꯌꯥꯔꯁꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯋꯥꯊꯤꯗꯣ ꯉꯥꯡꯕꯤꯔꯅꯨ ꯌꯥꯍꯧ ꯊꯦꯡꯅꯕꯅꯤ ꯇꯨꯝꯕꯤꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯀꯟꯕꯤꯔꯤꯗꯣ ꯔꯦꯁꯇꯨꯔꯦꯟꯗ ꯀꯩ ꯀꯩꯅꯣ ꯇꯧꯔꯝꯕꯗꯒꯤ ꯍꯦꯔꯣ ꯑꯣꯏꯅ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯟꯕꯤꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯖꯤꯜꯂꯛꯏꯕ ꯑꯩꯁꯤꯕꯨ ꯍꯣꯃꯣ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯖꯩ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯣ ꯍꯥꯏꯒꯗꯕ ꯂꯩꯔꯗꯤ ꯍꯥꯏꯔꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝ ꯂꯩ ꯅꯪꯅ ꯈꯨꯝꯃꯣꯏꯗꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ
ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯅ ꯈꯨꯝꯕ ꯉꯝꯃꯗꯤ ꯑꯗꯨꯝ ꯈꯨꯝꯒꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯋꯥꯍꯪꯂꯣ ꯁꯤ ꯋꯥꯍꯪ ꯅꯠꯇ꯭ꯔꯗꯤ ꯄꯥꯎꯈꯨꯝꯂꯣ ꯅꯪꯀꯣ ꯄꯨꯔꯥ ꯃꯈꯜ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ ꯁꯦꯝꯃꯛꯄ ꯁꯥꯔꯛꯄꯗ ꯈꯔ ꯁꯨꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯂꯥꯡꯂꯦꯟꯗꯣ ꯅꯣꯛꯅꯤꯡꯅꯨꯔ ꯃꯥꯜꯂꯦ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯂꯤ ꯍꯣꯏ ꯁꯦꯝꯃꯛꯄꯗ ꯈꯔ ꯁꯣꯏꯔꯛꯏ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯏ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯅꯨ ꯅꯁꯛꯇꯨꯒ ꯊꯤꯔꯛꯑꯕ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯑꯅꯨ ꯇꯥꯅꯤꯡꯗꯦ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯑꯝꯇ ꯍꯦꯛ ꯊꯦꯡꯅꯗꯦꯗ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯊꯣꯡ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯅꯪ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ ꯑꯩ ꯇꯨꯝꯖꯔꯒꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦꯀꯣ ꯑꯉꯥꯡ ꯃꯤꯉꯝꯕꯧ ꯒꯨꯗ ꯅꯥꯏꯠ ꯑꯉꯥꯡ ꯐꯨꯕꯤ ꯕꯨꯠ ꯎꯔꯣ ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯃꯒ ꯇꯨꯝꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯅꯣꯛꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯒꯨꯟ ꯂꯩꯔꯤ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕꯀꯣ ꯐꯃꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯐꯤꯜꯝ ꯍꯧꯅꯤꯀꯣ इज्जत लौनेबा अदैदी दादा अइबु थादोकपिनु अदुम तौरानी थाइनिगी रोमांस मयामदो अमु हलानी अइबु सुमाइ सुम लैदोरेने मतमदि सुम सुम हौसिनखिबना एग्जाम हाइदोकपा नुमितु यौरकली मंगाल अयुक्तगी हौना मथा साबा हौरे मसादो इपा हे पाखले लांगेन चटखिद्रा हाइदुना नुंथिलगी मतमनी रोशन मंगाल सुनील उखोंगदुदा फमलगा वारी सानरी रोशनना एग्जाम वाइदोरानी ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯃꯉꯥꯜꯅ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ ꯀꯣꯛꯁꯤꯗ ꯀꯩꯅꯣꯝꯅ ꯆꯛꯆꯛ ꯊꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯅꯤꯜꯅ ꯉꯁꯤꯁꯤꯕꯣ ꯅꯣꯏꯅꯤ ꯀꯥꯏꯅꯗꯣꯏꯖꯥꯠꯂꯣ ꯃꯉꯥꯜꯅ ꯑꯩꯁꯨ ꯈꯪꯗꯦ ꯚꯥꯏ ꯀꯥꯏꯅꯗꯣꯏꯔꯥ ꯑꯗꯨꯝ ꯂꯩꯗꯣꯏꯔꯥ ꯃꯊꯥ ꯁꯥꯕꯅꯗꯤ ꯌꯥꯗ꯭ꯔꯦ ꯔꯣꯁꯟꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯉꯥꯜꯅ ꯍꯦ ꯏꯁꯣꯔ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯩꯕꯨ ꯄꯥꯁ ꯑꯃꯇ ꯇꯧꯍꯟꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯅꯅꯥꯏꯅ ꯅꯐꯝꯗ ꯅꯤꯖꯔꯤ ꯁꯨꯅꯤꯜꯅ ꯀꯔꯤ ꯂꯥꯏ ꯈꯨꯅꯤꯡꯅꯣ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦꯗ ꯔꯣꯁꯟꯁꯨ ꯅꯣꯛꯊꯣꯔꯛꯂꯤ ꯁꯨꯅꯤꯜꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯃꯦꯁꯦꯖꯇ ꯊꯥꯅꯕ ꯅꯣꯛꯄ ꯈꯨꯅꯣꯛꯇꯨꯅꯤ ꯃꯉꯥꯜꯅ ꯍꯥꯍꯥ ꯍꯨ ꯍꯨ ꯍꯦ ꯍꯦ ꯌꯥꯝ ꯐꯖꯔꯤꯅꯦ ꯀꯅꯥꯅꯕꯨ ꯍꯧꯗꯣꯛꯑꯝꯃꯤꯖꯥꯠꯅꯣ ꯁꯨꯅꯤꯜꯅ ꯑꯗꯨꯗꯤ ꯈꯪꯗꯦ एग्जाम हाइदोकपा नुमितसिदा ngakhtang korisiro मंगालना अइदी यावजरoi halakpada amado amuk leiramdadanako रोशनना नंग नसादो याद्रे केनम तौरी कूल डाउन कैसु तौरी नुपीगी दा बोइरमनी मंगालना ngaiko ayum fawda changukige aduga mu thorake phone du damte yengo exam result da check to haidokprana yengo ba ai chale leramuka amu thorake मंगाल mayumda changkhre रोशनना तौरीसी येंगोने पुरा सोनो चुरी सुनीलना नंगदि क्या वाले आइडी ngasi चेलसेना हायरदमनी रोशनना पुलप चेमिनरसे मंगाल मयुमदा ग्रोंगों चनसिलकनी अदुगा लांगलेनबो को यिंगिंगली लांगलेन टीवी कादुदा टीवी येंगदुना लेरमले मपा ममासो चथोखिबा तंजानी मंगाल लांगलिंगी मनाक्तुदा चंगसिलकलगा मखुदांगदो तापारंगा मोही कारा चिंसिले कहीं तो इसी बा तुमिले वांगांग थादो है बनी मंगाल मोही कादो योरक लगा फमुंग दलांगेन दो फमली कहीं नंग तो इसी बा ngasi se exam hai dokpo numini aduna nang se yumse thado chatkhijana pakhaliba aduri yam phare ne ai chana ba phiro losilokige amdan do se kariba nana khalisu kaino punsi se phagiro kariba amda hero se punsi se fagira ba nada langlen mangal da fat konsili mangal di ngakpan loikri langlen mangal da yam chena konsili nada ai ngasi di yam nungai nada na sumaina torok pase ai nada am nushi yare fagi torano nang ngasi di yum thadoga chatpasu ayaroi nangi khadrak madrak to tobirano penjare nang na khali sibo karino ba punsi se fagi ya bai type ta nang ai luong bai kundong nari da fagi nati punsi se chakthong misana bodu nati nada nang ai bu thajadraba ai langle ne ai ahong ba kem ta leiti dada na gyan tarak pase ai am harawe langlen mangal bu konsin malepte system da thadu se ai nang kanano hai ba chap chana khangi nang hai ba wa ga ne am ta taroi system da thadu se yam pakte ko dada ai bu warori raba
ꯑꯩ ꯂꯥꯜꯂꯤꯕꯁꯦ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯗꯗꯥꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯗꯧꯅꯤ ꯃꯥꯜꯂꯦ ꯅꯨꯄꯤ ꯅꯣꯏꯅ ꯇꯧꯊꯣꯔꯛꯄꯁꯦ ꯏꯄꯛꯇꯁꯨ ꯐꯩ ꯐꯠꯇꯕ ꯁꯥꯔꯁꯨ ꯐꯩꯗꯣ ꯑꯐꯕ ꯁꯥꯔꯁꯨ ꯐꯩ ꯉꯁꯤꯗꯤꯅꯦ ꯑꯩ ꯅꯪꯒꯤ ꯋꯥꯗ ꯄꯪꯊꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯁꯨꯅꯦ ꯇꯥꯔꯣꯏꯗꯕꯅꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯤꯁꯇꯦꯝꯗ ꯊꯥꯗꯣꯛꯁꯦ ꯅꯣꯡꯒ ꯇꯥꯔꯛꯇꯧ ꯃꯥꯜꯂꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟ ꯃꯐꯠ ꯏꯟꯊꯣꯔꯛꯂꯤ